Western na Ukraine da supply tawrakpa masing yamlaba khusu khulai sing missile attack tawduna Thugaikhre Russia Western leibak sing na Ukraine da supply tawrakiba masing yamlaba khusu khulai sing thugaiduna manghan takhan bangamkhre haina Russia gi maikai dagi phongdok le United States na lusingduna malem gi leibak nifuna Germany da security gi summit ama pangthokuna Ukraine da khusu khulai sing supply tawbugi matang da khanakhre US ki maikai dagi di Ukraine da khusu khulai sing supply tawduna Russia gi army bu mai thiba pigani haibagi wafam sapsana phongdokhiba leikrabane ngarang Russia gi defense minister na phongdokhibada makoi gi force na Western na supply torokpa yamlaba khusu khulai sing Ukraine gi nongpok thangba lamdam gi sarukta long range missile sizinaduna thugaiba ngamkhre Zaporizhia aluminium plant da samudra da base tawba sana kapa yaba high precision oiba caliber missile sizinaduna United States amadi Europe ki leibak sing na supply torokpa masing yamlaba khusu khulai sing manghan bangamkhre United States na Barton tawrakpagi matungin na malem gi leibak nifuna Germany da security summit pangthoktuna Ukraine da khusu khulai supply tawnabagi matangda wa khanakhrabani US ki oina de Russia gi lanmi sing maithiba pinabagi damakta Ukraine na pamliba khusu khulai sing pigani haibagi asetpa thajaba wafam pikhrabane Ukraine gi president Volodymyr Zelensky na su US amadi Europe ki leibak sing da Russia gi lanmi sing bu Donbass dagi takthokpa ngamnabagi damakta achauba makhalgi khusu khulai sing pibinaba taksinkhravane adubu US na lusingba NATO gi ally na de karigumba achauba makhalgi khusu khulai sing pisilluba thoklabadi Russia amade NATO gi marakta khut thongnarakpa yabagi nungnangbadi leiribani haire Russia gi president Vladimir Putin na phongdokhiba wafam amada Ukraine da khut thingjinbagi thawong ama chatharagli basi Russia na chapchana paukhum pigani haibagi cheksil warol pikhrei ngarang Russia gi president Putin na haikibada kanagumba leibak sing na Ukraine da khut thingjinanaba honarakpa tarabadi madu Russia gi maikai dagi athuba paukhum chapchana pigane Russia gi maikai dagi su hairiba thawong sing adu chatharakpa matamda thengnanaba darkar oiba khongthang sing pumnamak paikhatlabane St. Petersburg ta lawmaker sing da warol piraduna haikibada US ki leibak sing na Russia bu machet kaya thokna thugaiba pame loinana Ukraine amadi Russia ga lan songnanaba insili haina su maral sire Ukraine gi nongpok thangba lamdam gi sarukta Russia gi lanmi sing deploy tawbada President Putin gi ayaba pikhrabane Putin na Donetsk People Republic amade Luhansk People Republic po independent state oina sakhang khibaga loinana mahaki lawmaker sing dagi mapanda military force sizinabagi permission su phangkhrabane West ki leibak sing na de Putin laukhaliba khongthang asi aina yade masina shanti gi negotiation chathanaba honabada akaiba thokhalagani hairibane Russia amadi America na bandi sing sinaduna thadokkhre Russia amadi US na jail da phajinduna thamliba bandi amamam sinaduna thadokkhre haina official report amagi matungin na phongdokle Russia na phajinduna thamlakiba US ki lami oiramba Trevor Reed amadi US na phajinduna thamlakiba Russia gi pilot Konstantin Yaroshenko ga sinaduna thadokkhre Russia gi pilot Konstantin Yaroshenko hairiba miyo yase United States ta drug smuggling tawbaga mari lainana convict pikibane Russia na Ukraine da military operation chathariba siga mari lainana US amadi Russia gi marakta mungnabagi thawong sing hengalakhiba chairakta bandi sing adu sinakhibane April 18 matam sangna negotiation gi process ama chatharaba matungda bandi ani adu sinaduna thadokpagi matangda yanaba purakhibane US ki citizen Trevor Reed asi Russian Federation na hanana convict pikhrabane mahak Russian citizen Konstantin Yaroshenko ga sinaduna thadokkhre US na phajinduna thamlakiba Konstantin Yaroshenko asi America ge court amana chahi kunchumna jail da lainanaba dandi pikhrabani haina Russian Foreign Ministry gi spokeswoman Maria Zakharova na phongdokle Russia gi state TV da release tawrakiba saktam amada Traborit haidiba US ki lami oiramba miyo yasi amuba machugi phijol setle aduga achauba bag ama pai mahak Moscow Vanukovo airport ta military gi uniform set pasingna ngak senduna plane da kakharhan ki Traborit haidiba miyo yasi mahairoi amadi lami oiramba Texas da leiba miyo amane ing 2020 gi July tha da Russian court amana chahi mapal jail da lainanaba dandi pikhibane yu thaksilaga police officer da attack tawi haiba wathoka mari lainana Russian court na dandi adu pikhibani haire aroi bada tabi di bapum namakpu thagat jare